आकाशवाणी इम्फाल नयनी देवी ने पाव पाजरी अहानबद मरु ओइबा पाव इंडियन काउंसिल ऑफ मेडिकल रिसर्च ना हाइरी अवांग नोंपोक राज्य सिंगदा नुपा अमसुंग नुपी सिंगदा कैंसर ना नाबगी चांग अतै मफम सिंगदगी यामना हेली मणिपुर दा ngarang numidang phawbada punna covid vaccine lakpun lising tara tare hen kapkhre covid 19 na nabadagi parakbagi chang jada marphuda tare dasmik nipan nipan yeure राष्ट्रपति रामनाथ कोविंद ngasi saknairaba miyoi singda ingkumjali singani kunmathoigi padma award yenthokani amasung rajyapal amasung uparajyapal singi yankaimathoi suba mifam tha sigi taramathoi da राष्ट्रपति भवन da pangthoklagani लेबाक असिदा कोविड की वैक्सीन डोज को ती चाम हेना काप्तुना अनौबे इतिहास सेमले खोंजंग असि हेना माइपाक हनबगी दमक कन होनबिरिबा डॉक्टर नर्स फ्रंटलाइन वर्कर्स अमसुंग वैक्सीन काप्थोकलबा मियोय खुदिंगमकपु काजबानी ने इकाई खुनबो उचरी अखोइना पांदम असि योबो ngamlabsu कोविड 19 के लान थेंगा सि लोइद्रिबना ताबिरिबा मियामना लाइचत असिदेगी कोमथोकपा तौबिगनु ताबिरिबा पुनमंगना हेक याबा मखै अथुबा मतमदा वैक्सीन काप्थोकपियो अतोपा मियोइसिंग वैक्सीन कापदसु मतेंग पांगबियो हराव कुमैगी मतम असिदा अचंबा नियम मरी ngángna चटपिनबा हाइजरी कोविड वैक्सीन काप्थोकपियो फेस मास्क सोपियो फुट तरुके सोशल डिस्टेंसिंग थंबियो माइमिट अमदे खुद सा सेंगना हमदोकपियो कोविड 19 का मरी लेनबा ई पाउ सिंगिदमक नेशनल हेल्पलाइन नंबर सिंग 01123978046 अमसुंग 1075 ता अदुगा राज्यगी हेल्पलाइन नंबर ना 038524116668 अमसुंग 180034531818 ता फोन तौबियो हौजिक मपुंग ओइबा पाउ इंडियन काउंसिल ऑफ मेडिकल रिसर्च ICMR na hairi awang nokpok raija singda nupa amasung nupi singda cancer na nabagi chang atai mafam singdagi yamna heli ngarang National Cancer Awareness Day thoramda puthokba ICMR gi report amana hai awang nokpok ki raija singda mamang chahi lising ani kunda mi lak tarau humdoi lising marphudra rom cancer na nai hairi हाइरी मसिंग असि इंकुमजाली सिंग अनि कुन मंगा ददि लाख तारा मंगाली सिंग हुमफुरोमदा हेंगलबा याई हाइना पानरी रिपोर्ट अदुना हाई लमदम असिदा कैंसर नारिबा सिंगी मरकता चादा यांखैनी थोइ दशमिक मरीना नुपानी अदुगा चादा निफुतरे दशमिक तरुकना नुपीनी कैंसर मखल खुदिंग मंगना नारिबा सिंगी चादा कुंतरेती हिदाक मना सिजन्नबा ngaktani मणिपुर ngarang numidang phawbada punna covid vaccine lakh 19,000 chumno humphudra taret kapkhre masi manungda ahanba dose da lakh 10 ni thoili singyang khaimari changma yang kai taret amasung ani suba dose da lakh 10 lising umphuni thoi changma kun yauri राज्य असिदा कोविड 19 ना नाबदगी फारकपगी चांग चादा मरफुद्रा तरे 10.9 यौरे हौजिक फावबदा पुन्ना नाबा फाकिबा मसिंग लाख अमा लिसिंग कुनमाथोइ चांगा सुमना अमा सुरे हौखिबा पुंग कुनमरी दा नौना मी यांखै माथोइ पॉजिटिव ओइरकपदा मी निफुमरी नाबा फदुना डिस्चार्ज तौखि हाइरिबा मतम असिदा मी अहुम सिखि मखोइ अहुमक वैक्सीन काप्तबा ngaktani लाइचत असिदा सिखिबा मसिंग पुन्ना लिसिंग अमा 553 सुरे हौजिक एक्टिव केस 454 लेरी मेघालय नgarang नौना मियोय अमा कोविड 19 सिखिबदगी राज्य असिदा लाइचत असिदा लेखिदबा मसिंग लिसिंग अमा 555 सुरे राज्य की हेल्थ सर्विसेस न वारोल अमदा हाई हौखिबा पुंग कुनमरी दमी कुलुमदोय नौना पॉजिटिव ओइरकपदगी एक्टिव केस 455 सुरे ngarang mi 53 नाबा फाकिबदगी हौजिक फावबदा नाबा फाकिबा मसिंग लिसिंग मरफुनि थोइ सुमनो 54 सुरे अमेरिका की खोंचता लेरिबा मपाल तहरम राज्य मंत्री डॉक्टर आर.के. रंजन सिंह नंग असि मेंटेनेंस ऑफ इंटरनेशनल पीस एंड सिक्योरिटी हाइबा एजेंडा की मखादा एक्सक्लूजन इन इक्वालिटी एंड कॉन्फ्लिक्ट हाइबे हिरम सिदा अवांग बता के खना नैनबा तहरम अमा न्यूयॉर्क ता यूएन सिक्योरिटी काउंसिल दा सरुक यागनी
khana nainaba mifam adu UN Security Council na sinbani madugi mamangda Dr. R.K. Ranjana mahaki ahanba UN khongchat asida mafam duda leiba Mahatma Gandhi murti da lei katuna ikai khumnaba utkhi Saknairaba Gandhiana amasung National Youth Project haudoklamba miyamna bhaiji hairaga hena khangnaba Dr. S.N. Subarauna leikhidabada National Youth Project Manipuri State Council na Shraddhanjali katli ngasi ayu Imphal gi thangmei bandal leiba laijing thau community holda pangthokpa thauram amada miyamna luchingba sigi mafamda lei katuna ikai khumnakhi tabiriba pawasi akasbani Imphaldagini Rashtrapati Ramnath Kovind ngasi saknairaba miyoi singda inkumja lisingani kunmathogi Padma Award yenthokani mana singa du Rashtrapati Bhavan da pangthokpa thauram amada leibak asigi khwaidiki wangba civilian award singi manungda ama oiriba Padma Award asi makhal ahum thokna Padma Vibhushan Padma Bhushan amasung Padma Shri haina tongan ba hiramda thabak tawba singda pibani Thabak sing adugi manungda art, social work, public affairs, science, trade, medicine, literature, sports amasung civil service yauri. Kumsi jahigi pigadaba Padma Award sing adugi manungda Padma Vibhushan Taret, Padma Bhushan Tara amasung Padma Shri Award chamasumna ani yauri. Japan ge hanagi Pradhan Mantri Shinzo Abe, Murti Hakpa Sudarshan Sahu amasung Islamic scholar Maulana Wahiuddin Khan amasung Ataida Padma Vibhushan piduna ikai khumnagani. Saknairaba sai sakpa SP Bala Subramaniam da masalai khidraba matungda mana si pigani. Padma Bhushan phangadaba singi manungda hanagi Lok Sabha Adhyaksa Sumitra Mahajan, sai sakpi KS Sitra, Saknairaba Kavi Chandra Shekhara Kambara amasung thabaktagi potharaba civil servant Niprendra Mishra yauri Gujarat ke hanagi Mukhyamantri ke Subhai Patel Assam ke hanagi Mukhyamantri Tarun Gogoi amasung Kendra ke hanagi Mantri Ramvilas Paswan da masalai khetraba matungda Padma Bhushan piduna ikai khumnagani Padma Shri Mana Phangataba Singi Manungda Social Worker Sindhutai Sapkal Musician Bombay Jaya Shri Britain Gi Film Director Peter Brook amasung Greek Indologist Nicholas Kazanas Yauri Goa Gi Hanagi Rajapal Mridula Sinhada Masalai Khidraba Tungda Mana Asi Pigani Ngarang Rashtrapati na Inkumjali Singani Kungi Padma Award Sing Yanthokhi Rashtrapati Ramnath Kovind tha sigi taramathoi Rashtrapati Bhavan da Rajapal amasung Uparajapal singi yankaimathoi suba mifam haudokani mifam asi Rashtrapati Kovind na Sabhapati oiduna pangthokpa marirak suba mifamni Raja Punamaki Rajapal Singh amasung Uparajapal Singh da natana Uparashtrapati M. Venkaiah Naidu Pradhan Mantri Narendra Modi amasung Griha Mantri Amit Shah su mifam asi yaugani Bharat Pumbagi oina haujik phawbada COVID vaccine dose koti chama sumna mapan hena kapangamle masigi manungda ahanba dose da koti humphudra mari lak tara mapan khare hena amasung ani suba dose da koti kunthra mari lak marphum doi hena yauri Kendra gi Haksel Mantralay na hai ngarang nongmagi oina numidang wairam pung 8 phawbada vaccine dose lak yankai mari lising tara hena kapki Bharat Biotech na puthokba Bharata Saba Covaxin United Kingdom na sakhangle warol amada British Sarkar na hai Covaxin asi November 12 dagi official oina sakhanglagani Covaxin asi British Sarkar na approve tawraba COVID vaccine gi list ta hapjillagani masina laibak aduda changlakpa Bharat kumba laibak dagi lakpa vaccine dose animak mapung phana kaplaba miyoi kaya kanaba phangalagani Covaxin Mapung Phana Kaplaba amasung vaccine kapagi certificate pairaba miyoi singna chatring aida test tauba numit nipani subada test tauba nataga UK da thunglabda self isolation tawbagi tangai phadabdu leiraroi chai hitara nipani makhada leba miyoi khudimang amkhaida leiringada mapung phana vaccine kaple aina loduna lam chatpagi niyamda sum akhata na komthokle amasung makhoi England da thunglaba matamda self isolation tawdana leibak tu da changba ya halagani
लोइसिलकपदा कोविड-19 दगी ngakthoknaba vaccine kapthokpa face mask sopa phut taruk lapnana leiba khutha amadi maimit taru tanana thamba haiba achamba thong sing asi ngakna chatpinaba muk ana ningsingjari aroibada maruiba pau amo hana Indian Council of Medical Research na hairi awang nopok raja singda nupa amasung nupi singda cancer na nabagi chang atai mapham singdagi yamna heli Manipur da ngarang numidang phawbada punna covid vaccine lakun lising tara tare hena kapkhre COVID-19 na nabadagi pharakpagi changchada marphudra tare 10.9 yaure Rashtrapati Ramnath Kovind nga si sangnai raba miyoi singda ingkumjali singani kunmathogi Padma Award yanthokani amasung Rajyapal amasung Uparajyapal singi yangkhai mathoi chuba mifam tha sigi taramathoi da Rashtrapati Bhavan da pangthoklagani Paulo jare